TOMTV की अखनब खुदोलम ओइजरिबा नोकना नोकना काइनरसी इंग्लिश सिंगनी सुबदा कुन मियंग ताबिरिबा सिंगबो हनमुक्ता तरामना उक्चरी ngasi asi akhoi chaliba chahi si gi oina haijaba tare aroiba numit ni bye bye numit haibaduni ngasi sidagidi hayeng nongalakpa matamda akhoi anoba chahi 2021 se haugadorabani aduna ngasi gi nokna nokna kainarasi haiba thoram asida akhoi na yamna special oiba guest ani khak puduna lakchari maming ama hek panbada atopa maming sisu yaudu yadaba adugumlaba manipur gi oina di phagi puba oja singi marakta khwaidagi hena singthanaba oja sing ama oiriba adugumlaba jura ama khakne khoi ngasi pujarak lebasi oja joseph amadi oja rangilal ahanba maktada TOMTV taram nokche thank you oja ahanba lakchani si akhoi hojik si mipum khudimak na yamna wanaraba matamni akhoi covid 19 sina maram oraga haitare pandemic sina maram oraga kan yam wanaraba matamni aduda akhoi gi chaliba chahi si haugi doriba ngasi dagi loiki ga doriba english singani kun se mayamna yam negative oiba mong da unaba haibetare adubu masigi afaba side kari kari leibagi habdo oja gi wakhalona kari kari leine khan mayamna yamna phattaba chahi ni hena launari besida afaba mong da haibiu haibani masi hantaki 2020 se gi khwaidagi fabasi prithvi gi mafam khudimakta magi mayum thadoaga tongan ba mafam da leinagiba koi manipur dagi su tongan mafam da leiri adumaina india gi mafam kaya da leiriba prithvi gi mafam kaya da leisi india da leiba adagi europe da leiba ama da leiba tokai leinari bani yum thadonaraga mapa mama machin manau thadonaraga leiri bisingsi handaki pandemic matam sidadi mayum da loina hanarai aduga magi family ga leiminabagi khudong chaba phangmudaba mayam do antaki chahi sidadi yam phanghalli aduna masi asigi khaluraga di yam phaba chahi ne na ai haijani yam phasaba point ma khak wadan thambi oja rangila dong laksage sengna haraga di akoi gi mi gi bidi tongan tongan ma leramani ko adu common noina akoi apun magi wani yang ta ga di amorom da ai marum joseph no ji haibi gi badmaina afabagi site yang agadi losing su matam akoi lokna ba matam sida su mamangi sei kya dadi low lom da khor sing thum pa tha mayam amang ta mayam thop yaw gi ko hande su khar budi lei leiraga su ayamba sarukti hanakti mahi marom sing je loina cha gi yet khale yam phasaba point hatani akhoi gi 2020 haiba chahi sibu covid 19 sina maram oira kan da akhoi gi yamna negative oiba miyeng amadi yeng badu magi adugi negative oiba dugi ona taina bada positive oiba su lei haiba yam phasaba wafam ni thambiri se yam nungai ji loina na chali ba chahi sina loi gi ba matam da akhoi covid 19 sisu loi gi dana akhoi miyoi bana ngam ba haiba du oira sunu haiba wafam se hana thamjaraga ngasi gi thoram se hodok chage ngasi gi thoram se da akhoi gi lengsin biribo ojani si mamang da kari lam dagi no karai dagi no kari hona biri kaidori loinamak mayamna manipur mipum khudimana khangdana leiraba ngaktanina aikogi masida muk changchalu da bida haijaba tare kitang tongan boina bye bye gi yam entertaining oiba program moina thamjari ba ngasi gi nokna kainarasi haiba thorama sida ai ahanba event am khalo khachege marup oi tawona akoi thonjaba event am khani lokha chari se masida tawgadoi si oja amada aina question se hangjarakpa matamda oja amasigi matang da hangjarakadoini lengsin biriba ani sida aduga samana question se oja da mung laksa gadoini aduna oja ani si hek ming panba matamda akhoi oja ama panba matamda oja joseph panba matamda oja rangila je adum yawarga leirabnina adum tuna chatmina ba haibadu oibnina amana amagi matangda krai phawba khangnabage haibsi yengjanabagi adugumba akhoi event am khapsan jabni ahamda oja rangila da lakchege oja joseph ki akhoi gi hobby haijab tare akhoi gi leisure time da ahangba matam sing da tawba thabak sing pamjaba thabak sing haitare kari leina khanbiu ja hingon suba hingon suba si akhoi ojana hingon suba na khanbira isi akhoi ojana thengnabi gi ba wari sing leiraga di mate le ma se ayam matam da lila chatpa matam lila chaluraga su yumda halakpa matam arai ri akhoi nokfade gi oro are akhoi ni isai gi anchor ka ka seminar su ahango matam si ma ayamba enkon yam pangchau chau budina te ma gi ado chaudraga su home garden gi amna kano madi mana preserve tawjaraga and asengba akoi gi kano yaudaba podyan akoi gi kano si yaudaba adumba khuchim gi har yaudaba masagi natural oina phagacharakpa sembiraga phorpa mahi marongdo chajaba yam pamjaba I maro hingon suba mai ahamo tamda yam tawi yamna productive oiba du hobby ba khanni ojan takpi ba answer si ojagi wakhalon da chumme na khanbibra achumba haibani la lena hairusi abota yam nungai je same question se ai oja dong lak chage oja rangilal gi hobby se kari ne na khanbi masu smaina yumgi oiba
ꯑꯩꯈꯣꯏꯁꯤ ꯌꯨꯝꯒꯤ ꯊꯕꯛꯁꯤ ꯀꯌꯥ ꯇꯧꯕ ꯐꯪꯗꯦ ꯁꯨꯝ ꯆꯠꯄ ꯍꯣꯠꯅꯔꯤꯉꯩꯗ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯣꯏꯕ ꯑꯀꯨꯞ ꯑꯇꯥ ꯁꯤꯒꯨꯝꯕꯁꯤꯡ ꯇꯥꯁꯤꯟ ꯂꯣꯏꯁꯤꯟꯕ ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩ ꯃꯥꯒꯤꯅ ꯏꯪꯈꯣꯜꯁꯦ ꯑꯩꯒꯤꯅ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩ ꯑꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯦꯡꯕ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩ ꯑꯩꯈꯣꯏꯅꯤꯃꯛꯁꯦ ꯑꯌꯥꯝꯕꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯐꯣꯟ ꯂꯧꯈꯠꯄꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯏꯪꯈꯣꯜꯗ ꯍꯦꯛ ꯂꯩꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩ ꯃꯔꯨꯞꯁꯦ ꯃꯥꯗꯤ ꯇꯨꯔꯦꯟ ꯌꯥꯝ ꯅꯛꯏ ꯃꯥꯒꯤꯗꯤ ꯍꯦꯛ ꯃꯥꯏ ꯃꯅꯤꯡꯗ ꯇꯨꯔꯦꯟ ꯂꯩ ꯑꯗꯨꯅ ꯏꯍꯧꯒ ꯍꯟꯊꯈ꯭ꯔꯒ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯂꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗꯩꯗ ꯐꯥꯕꯧ ꯉꯥ ꯄꯧꯕ ꯑꯁꯤ ꯈꯣꯏ ꯇꯧꯔꯒ ꯍꯦꯛ ꯂꯧꯈꯠꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯥꯋꯔ ꯍꯥꯎꯁꯅꯦꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯈꯛꯁꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯄꯣꯔꯠꯁꯦ ꯑꯌꯥꯝꯕꯅ ꯄꯥꯝꯅꯩ ꯑꯣꯖꯥ ꯖꯣꯁꯦꯐꯀꯤ ꯃꯣꯠꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁ꯭ꯄꯣꯔꯠꯁꯦ ꯀꯔꯤꯅꯦꯅ ꯈꯟꯕꯤꯒꯦ ꯃꯥ ꯑꯩꯒꯤꯗꯤ ꯐꯨꯠꯕꯣꯜꯁꯦ ꯐꯨꯠꯕꯣꯜꯁꯦ ꯑꯩ ꯏꯁꯥꯕꯨꯗꯤ ꯄ꯭ꯂꯦꯌꯥꯔꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯀꯨꯝꯒꯗꯕ ꯑꯗꯨ ꯑꯣꯖꯥ ꯖꯣꯁꯦꯐꯀꯤ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯔꯨꯞꯀꯤꯅ ꯑꯩꯈꯣꯏꯒꯤ ꯊꯤꯟꯅꯕ ꯀꯥꯎꯅꯕꯁꯦ ꯐꯨꯒꯥꯏꯅꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯐꯥꯒꯤ ꯄꯨꯕ ꯑꯣꯖꯥ ꯑꯃꯅ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯖꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅꯕ ꯀꯥꯎꯅꯕ ꯐꯨꯅꯕ ꯄꯥꯝꯕꯁꯦ ꯃꯁꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯁꯤ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯟꯅ ꯍꯧꯔꯛꯑꯦ ꯌꯥꯝ ꯅꯥꯒꯜꯂꯤ ꯑꯗꯨꯅ ꯑꯩ ꯏꯃꯥꯁꯤꯅ ꯑꯩꯁꯤ ꯁꯦꯟꯅꯔꯛꯄꯗ ꯌꯥꯝ ꯋꯥꯅ ꯅꯥꯒꯟꯕꯒꯤ ꯁꯦꯟꯅꯔꯛꯄꯁꯦ ꯑꯩꯅ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯦ ꯁꯤꯗꯒꯤ ꯑꯩꯁꯦ ꯑꯅꯥꯕꯁꯤ ꯐꯈꯤ ꯑꯗ ꯑꯩꯒꯤ ꯒꯦꯝꯁꯤ ꯑꯩꯅ ꯁꯥꯟꯅꯔꯛꯄ ꯍꯧꯕꯁꯦ ꯀꯨꯡꯐꯨ ꯁꯥꯟꯅꯔꯛꯄ ꯍꯧꯈꯤ ꯑꯗꯨꯅ ꯇꯣꯔꯅꯥꯃꯦꯟ ꯀꯩꯀꯥ ꯆꯠꯄ ꯍꯧꯔꯀꯥꯟꯗ ꯏꯃꯥꯅ ꯏꯊꯟꯗ ꯄꯣꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯣꯛꯍꯟꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯖꯣꯁꯦꯐꯀ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯁꯦ ꯅꯤꯡꯊꯧꯈꯣꯡꯒꯤ ꯃꯥꯡꯒꯣꯟ ꯉꯥꯟꯕꯤ ꯀꯣꯂꯦꯖ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯄꯥꯠ ꯃꯌꯥꯗ ꯂꯩꯕ ꯀꯣꯂꯦꯖꯁꯦ ꯁꯤꯗꯩꯗ ꯌꯨꯠ ꯐꯣꯛ ꯐꯦꯁꯇꯤꯚꯦꯜ ꯀꯝ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯌꯨꯠ ꯁꯦꯟꯇꯔꯁꯤꯡꯗꯒꯤ ꯌꯨꯠ ꯃꯌꯥꯝ ꯑꯃ ꯅꯨꯄꯥ ꯅꯨꯄꯤ ꯀꯂꯦꯛ ꯇꯧꯔꯀꯥꯟꯗ ꯁꯦꯟꯇꯔꯁꯤꯡꯗꯨꯗꯒꯤ ꯑꯗꯨꯗ ꯂꯥꯛꯑꯒ ꯀꯦꯝ ꯑꯃꯈꯛ ꯇꯧꯏ ꯑꯗꯨꯒꯤ ꯀꯦꯝꯗꯨꯗ ꯑꯩꯈꯣꯏꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯅꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯗꯨꯝ ꯄꯨꯟꯕ ꯍꯧꯈ꯭ꯔꯦ ꯄꯨꯟꯕ ꯍꯧꯈ꯭ꯔꯦ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏ ꯇꯨꯝꯐꯝꯗꯤ ꯄꯨꯟꯕ ꯍꯥꯎꯁꯁꯦ ꯑꯩꯈꯣꯏ ꯄꯨꯜꯂꯦ ꯑꯗꯨꯗ ꯃꯥꯒ ꯑꯩꯒ ꯈꯪꯅꯗ꯭ꯔꯤ ꯃꯥꯅ ꯅꯝꯕꯣꯜꯗꯩꯅꯤ ꯑꯩꯅ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯇꯨꯝꯃꯁꯦꯅ ꯇꯧ ꯄꯨꯡ 11 ꯇꯥꯔꯦ ꯃꯗꯨ ꯇꯨꯝꯃꯁꯦ ꯑꯗꯨ ꯃꯣꯏꯁꯦ ꯂꯥꯡꯉꯒ ꯃꯥꯁꯦ ꯌꯥꯝ ꯉꯥꯡꯉꯒ ꯂꯩ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯡꯉꯗꯤ ꯌꯥꯝ ꯂꯥꯡꯅꯔꯁꯦꯅ ꯃꯥꯅ ꯇꯨꯝꯃꯤꯕ ꯐꯝꯁꯤꯗ ꯑꯩꯅ ꯀꯥꯈꯠꯂꯒ ꯑꯗꯨꯒ ꯂꯥꯡꯅꯔꯁꯦꯅ ꯑꯗꯩꯗꯤ ꯏꯕꯥꯅꯤꯁꯦ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯊꯤꯕ ꯇꯧꯏ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯍꯥꯏꯕ ꯃꯥꯅ ꯍꯟꯕ ꯑꯗꯨꯗꯤ ꯅꯣꯡꯉꯥꯟꯕꯗ ꯑꯦꯖ ꯌꯨ ꯂꯥꯏꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯏ ꯑꯗꯨꯗ ꯏꯕꯥꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯜꯂꯒ ꯇꯧꯕ ꯍꯧꯕꯅꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯊꯤꯕꯒꯤ ꯃꯇꯥꯡꯁꯤ ꯃꯇꯦꯛ ꯑꯃꯇꯪꯁꯤꯗ ꯑꯃꯨꯛ ꯔꯤꯀ꯭ꯔꯦꯠ ꯇꯧꯕꯤꯔꯒꯗꯤ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯑꯃꯨꯛꯇꯒ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯁꯥꯡꯗꯅ ꯁꯣꯔꯣ ꯁꯔꯥꯔ ꯁꯩꯗ꯭ꯔꯤꯒꯩꯔ ꯁꯧꯗ꯭ꯔꯤꯒꯧꯔ ꯁꯣꯔꯤꯔ ꯁꯔꯤꯌꯦ ꯁꯣꯔꯣ ꯁꯣꯔꯥ ꯍꯥꯏꯔꯤꯕ ꯃꯌꯦꯛ ꯑꯁꯦ ꯃꯄꯤ ꯂꯥꯏꯔꯤꯛꯀꯤ 이한 한바 마이니 코코고고고 조조브라조조노 토토도도단티노 포포보보모 코코고고고 하이바 멘조 마이엑세 마시기 이로이 핵로이보다 칸tas다 하리바 마이엑시는 로이 아직까지 꼭삼라이 밑바나 찐띵 커우고 토양훈 퍼이 파마띠야 마탐기 아원마 마통이나 하우지티 꼭삼라이 밑바나 찐띵 커우 토양훈 이 파마띠야 하이드나 마울 친그레 다로 아이까리 বন্ধুরে রথবনে হাইথবি ꯍꯧꯖꯤꯛꯀꯥꯟ ꯂꯩꯔꯤꯕ ꯅꯍꯥ ꯑꯥꯖꯀꯥꯟꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯕꯣꯅꯦꯠ ꯍꯥꯏꯗꯕꯤꯁꯤ ꯇꯧꯔꯦꯔꯒ ꯖꯒꯠꯀꯤ ꯃꯕꯨꯡ ꯑꯁꯤꯅ ꯕꯣꯅꯦꯠ ꯍꯥꯏꯗꯕꯤꯁꯤꯗ ꯀꯥꯈꯠꯂꯦꯔꯒ ꯊꯧꯈꯤꯕꯁꯤ ꯌꯪ ꯀꯥꯞꯊꯈꯤꯕꯅꯦ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯊꯤꯕꯁꯤ ꯑꯩꯈꯣꯏ ꯇꯧꯕ ꯍꯧꯔꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯍꯦꯛ ꯊꯦꯡꯅꯕꯗꯨꯗꯗꯤ ꯇꯧꯕ ꯍꯧꯔꯦꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯑꯣꯕꯖꯔꯕꯦꯁꯟ ꯃꯁꯤ ꯍꯦꯛꯇꯃꯛ ꯑꯃꯅ ꯍꯦꯛꯇ ꯇꯧꯔꯨꯕꯗ ꯃꯥꯜꯂꯣꯏꯗꯣꯏꯅꯤ ꯃꯁꯤ ꯃꯥꯟꯅꯕꯒꯤꯗꯃꯛꯇ ꯐꯥꯒꯤ ꯄꯨꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯕꯖꯔꯕꯦꯁꯟꯁꯤ ꯀꯔꯤ ꯀꯔꯤ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯕꯤꯒꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯃꯇꯝꯗꯨꯗ ꯒꯣꯗ ꯒꯤꯐ ꯑꯩꯈꯣꯏꯗ ꯑꯅꯤꯁꯤꯗ ꯒꯣꯗ ꯒꯤꯐ ꯑꯃ ꯌꯥꯎꯏ ꯑꯗꯨꯅ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯀꯥꯟꯗ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯍꯪꯅꯍꯧꯗ꯭ꯔꯁꯨ ꯍꯦꯛ ꯀꯥꯈꯠꯂꯀꯥꯟꯗ ꯍꯦꯛꯇ ꯍꯧꯈꯤꯕꯗ ꯑꯗꯨꯃꯥꯏꯅ ꯌꯥꯕ ꯑꯩꯈꯣꯏ ꯄꯥꯔꯠꯅꯔꯁꯤ ꯐꯅꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯄꯥꯔꯠꯅꯔꯒꯤ ꯀꯩꯅꯣꯁꯤꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯑꯩꯅ ꯋꯥꯍꯩ ꯑꯃ ꯄꯟꯈꯤꯕꯗꯣ ꯃꯗꯨ ꯃꯥꯅ ꯀꯣꯠ ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯟꯈꯤꯕꯗꯨꯗꯒꯤ ꯑꯗꯨꯝ ꯂꯤꯕꯅꯤ ꯑꯗꯨꯅ ꯍꯟꯕ ꯃꯤꯁꯦ ꯁꯤꯅ ꯋꯥꯔꯤꯗꯤ ꯍꯟꯕ ꯃꯤꯗꯨꯅ ꯂꯤꯗꯣꯏꯅꯤ ꯑꯗꯨꯕꯨ ꯂꯤꯅꯅꯕꯒꯤ ꯑꯃꯃꯝ ꯈꯛꯇꯅꯤ ꯑꯅꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯄꯜꯂꯝꯕ ꯈꯛꯇꯅꯤ ꯃꯔꯛꯇ ꯍꯥꯞꯄꯒ ꯍꯥꯏꯍꯟꯅꯤꯡꯕ ꯋꯥꯍꯩ ꯈꯤꯇꯪꯒ ꯄꯜꯍꯟꯅꯤꯡꯕ ꯑꯦꯔꯤꯌꯥꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯊꯦꯠꯂꯝꯃꯒꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯑꯇꯣꯞꯄ ꯑꯃꯇ ꯉꯥꯡꯅꯔꯨꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯁꯥꯅ ꯖꯨꯔꯥꯁꯤ ꯆꯥꯟꯅꯖꯗꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯝꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯀꯦꯝ ꯑꯣꯏꯅ ꯂꯩꯕꯅꯤ나 ꯀꯦꯝꯇꯨꯒꯤ ꯃꯥꯒꯤ ꯔꯨꯜ ꯃꯥꯒꯤ ꯁꯤꯆꯨꯋꯦꯁꯟ ꯀꯣ ꯑꯗꯩ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯀꯦꯝ ꯐꯦꯌꯔꯁꯤꯡꯁꯤꯅ ꯀꯔꯤ ꯍꯋꯥꯏ ꯀꯔꯤ ꯉꯥꯛꯇꯒ ꯇꯧꯕ ꯄꯤꯖꯕ ꯂꯐꯨ ꯏꯔꯣꯝꯕꯒ ꯍꯋꯥꯏꯒ ꯄꯤꯖꯕ ꯑꯗꯨꯒꯨꯝꯕꯗꯨ ꯌꯥꯎꯁꯤꯜꯂꯛꯄ ꯑꯗꯩ ꯑꯣꯖꯥ ꯀꯦꯝ ꯈꯔ ꯂꯥꯎꯒꯟꯕ ꯀꯃꯥꯟꯗꯔꯁꯤꯡꯅꯒ ꯇꯧꯕ ꯃꯣꯏꯒꯤ ꯅꯤꯌꯣꯝ ꯂꯥꯜꯂꯛꯄ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯑꯣꯏꯍꯟꯅꯤꯡꯗꯕ ꯑꯣꯟꯅ ꯇꯩꯅꯅꯒ ꯂꯥꯛꯄ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯀꯦꯝꯇꯨꯗ ꯊꯦꯡꯅꯔꯤꯕꯁꯤꯡꯗꯨ ꯄꯨꯁꯜꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯥꯏꯕ ꯊꯤꯕꯁꯤꯗ ꯑꯣꯟꯊꯣꯛꯄꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯔꯪꯒꯤꯂꯥꯗ ꯑꯃꯨꯛꯀ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯖꯣꯁꯦꯐꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯗꯤ ꯀꯥꯡꯁꯣꯏꯅꯤ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜꯒꯤꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯗꯤ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯉꯥ ꯊꯣꯡꯕꯁꯦ ꯁꯤꯗꯩꯁꯤꯗꯅ ꯃꯍꯤꯁꯦ ꯃꯥ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯇꯣꯡꯒꯤ ꯁꯔꯨꯛꯇꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯖꯩ ꯑꯣꯖꯥ ꯃꯍꯤ ꯈꯛꯇꯪ ꯆꯥꯔꯒ ꯑꯩꯈꯣꯏ ꯃꯇꯣꯡꯒꯤ ꯁꯔꯨꯛꯁꯦ ꯑꯣꯖꯥ ꯖꯣꯁꯦꯐꯇ ꯄꯤꯊꯣꯛꯄꯤꯔꯤꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯍꯤꯁꯦ ꯑꯩꯅ ꯈꯔ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯤꯒꯨꯝꯕ ꯑꯗꯩꯗꯤ ꯀꯩꯒꯨꯝꯕ ꯁꯥꯒꯨꯝꯕ ꯊꯣꯡꯉꯝꯃꯁꯨꯀꯣ ꯑꯂꯨꯒꯨꯝꯕ ꯃꯐꯣꯟꯒꯨꯝꯕ ꯃꯍꯤꯒꯨꯝꯕ ꯁꯤꯅ ꯑꯌꯥꯝꯕ ꯑꯩꯒꯤ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯊꯣꯏꯅ ꯑꯩ ꯃꯇꯨꯝ ꯑꯂꯨꯁꯤꯅ ꯑꯩꯅ ꯃꯉꯣꯟ ꯄꯤꯔꯗꯕꯅꯤ ꯑꯅꯤꯁꯦ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯄꯥꯝꯖꯕꯁꯤ ꯑꯃꯨꯛ ꯃꯥꯟꯅꯔꯛꯇ꯭ꯔꯤꯅꯦ ꯃꯥꯒꯤꯗꯤ ꯑꯃꯨꯛ ꯃꯍꯤꯁꯦ ꯆꯥꯔꯣꯏꯕ ꯃꯥꯒꯤ ꯃꯇꯨꯝ ꯑꯗꯩ ꯀꯩꯅꯣꯁꯤꯡꯁꯦ ꯄꯤꯁꯁꯤꯡꯁꯦ ꯈꯜꯂꯒ ꯊꯥꯎꯒꯤ ꯁꯔꯨꯛꯁꯤꯅ ꯃꯥꯅ ꯀꯌꯥ ꯆꯥꯗꯕ ꯑꯗ ꯃꯍꯤꯒꯤ ꯑꯗꯩ ꯊꯥꯎꯒꯤ ꯁꯔꯨꯛꯁꯤꯅ ꯑꯩꯅ ꯈꯔ ꯄꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗ ꯃꯥꯅꯗꯤ ꯐꯠꯇꯦ ꯑꯗꯨ ꯊꯥꯎ ꯃꯍꯤ ꯆꯥꯕꯁꯤ ꯐꯠꯇꯕꯅꯤ ꯑꯗꯨ ꯁꯤꯒꯨꯝꯕ ꯐꯦꯠꯀꯤ ꯃꯇꯣꯡꯒꯤ ꯁꯔꯨꯛꯁꯤ ꯆꯥꯎꯔ ꯃꯥ ꯌꯥꯝ ꯇꯣꯏꯅꯗꯤ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯅꯤꯒꯤ ꯖꯨꯔꯥꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯆꯥꯅꯅꯕ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯅꯅꯕ ꯄꯥꯝꯖꯔꯤꯕ ꯆꯥꯅꯅꯕ ꯄꯣꯠꯁꯛꯁꯤꯡꯁꯤꯗꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯣꯁꯦꯐꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯖꯣꯁꯦꯐ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠ ꯕꯔꯊꯗꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯪꯕꯤꯔꯒꯗꯤ ꯍꯥꯏꯕꯤꯌꯨ ꯃꯥꯁꯦ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯏ ꯑꯗꯨꯒ 1 March 71 ꯑꯁꯤꯗ ꯄꯣꯛꯄꯅꯤ ꯑꯣꯖꯥ ꯆꯨꯝꯃꯤꯀꯣ ꯑꯣꯖꯥ ꯖꯣꯁꯦꯐꯀꯤ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯥꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯆꯞ ꯃꯥꯟꯅꯕ ꯕꯔꯊꯗꯦ ꯃꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯁꯦꯝꯕꯤꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯆꯍꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯒꯗꯣꯏꯔꯥ ꯆꯍꯤ ꯆꯞ ꯃꯥꯟꯅꯩ ꯆꯍꯤ ꯃꯥꯟꯅꯩ ꯅꯨꯃꯤꯠ ꯃꯥꯟꯅꯩ ꯇꯥꯔꯤꯛ ꯃꯥꯟꯅꯩ ꯃꯥꯟꯅꯩ ꯌꯥꯝꯅ ꯑꯗꯨꯒ ꯃꯥꯟꯅꯕꯁꯤꯡꯗ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯃꯥ ꯃꯥꯟꯅꯩ ꯏꯃꯥꯒꯤ ꯃꯃꯤꯡꯁꯦ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯤꯡ ꯇꯣꯝꯕꯤ ꯀꯧꯏ ꯃꯣꯏ ꯏꯃꯥꯒꯤ ꯃꯃꯤꯡ ꯇꯣꯝꯕꯤ ꯀꯧꯏ ꯃꯈꯣꯏ ꯏꯃꯥꯁꯦ ꯑꯇꯣꯝꯕꯤ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯑꯇꯣꯝꯕꯤꯅꯤ ꯑꯩ ꯕꯕꯥꯅ ꯅꯨꯄꯤ ꯑꯅꯤ ꯊꯤ ꯃꯣꯏ ꯕꯕꯥꯅꯁꯨ ꯅꯨꯄꯤ ꯑꯅꯤ ꯊꯤ ꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯥꯟꯅꯕ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯃꯥꯁꯨ ꯅꯨꯄꯥ ꯃꯊꯟꯇ ꯑꯣꯏꯕ ꯑꯩꯁꯨ ꯏꯊꯟꯇ ꯑꯣꯏꯕ ꯑꯗꯨꯒ ꯀꯣꯔ ꯇꯧꯕꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯑꯩꯅ ꯀꯣꯔ ꯇꯧꯕ ꯑꯗꯨ ꯃꯥꯁꯨ ꯇꯧꯔ ꯂꯩꯔꯝꯕ ꯑꯁꯤꯁꯤꯅ ꯌꯥꯝ ꯊꯦꯡꯅ ꯈꯪꯕꯅꯤ ꯑꯗ ꯃꯥꯒꯤꯁꯨ ꯏꯃꯥ ꯕꯕꯥ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯏꯃꯥ ꯕꯕꯥ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯗ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯡꯒꯜ ꯍꯧꯖꯤꯛ ꯐꯦꯃꯤꯂꯤ ꯑꯃ ꯄꯨꯔꯒ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯪꯒꯤꯂꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯖꯣꯁꯦꯐꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯗꯥꯏꯂꯣꯒꯁꯦ ꯀꯔꯤ ꯗꯥꯏꯂꯣꯒꯅꯦꯅ ꯈꯟꯕꯤꯌꯨ ꯃꯨꯁꯂꯤꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯗꯥꯏꯂꯣग ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯃꯔꯋꯥꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯂꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯗꯥꯏꯂꯣꯒꯁꯦ ꯑꯗꯨꯒ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜꯒꯤꯗꯤ ꯀꯔꯤꯒꯤ ꯗꯥꯏꯂꯣꯒꯅ ꯃꯥꯒꯤ ꯗꯥꯏꯂꯣꯒꯁꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯁꯤ ꯑꯍꯟ ꯁꯥꯕ ꯁꯤꯅ ꯃꯥꯒꯤ ꯃꯥꯅ ꯁ꯭ꯇꯦꯖꯇ
changakpagi mami taibang sida changakpagi keno sisu nokfode da kaida khong kansilai ba sumang nila da film da kansilai si ahan sabs ahan gi khonjel aduga nupi manbi haitare nupi manbi khonjel हाइबा कैरेक्टर सिंग सिदगी अमाउंट तंग लखत पिरगा अखोगी डायलॉग फांगना बा हाइतारे कन्वर्सेशन अखोगी डायलॉग मतेम खतंग खुदोल तंबिरा मदियम नोइसन अदुदी अमुक्तदी अनिसी अमुक्तंग दा पुलपति तौद्री पिस अनि थों खादुक ताबनी हा अहन अइगोन चमम नरिसे इंगसाइगी अइगोन द लेखिबा कैरेक्टर सिका मंगोन द लेरिबा कैरेक्टर सिका अनिसी अमुक्तंग दा तौ हारिब्रा नत्रा अदु पुन अदुम तौबिरो जा ngसाइगी अनिसी वारी सानबो मतम दा कैरेक्टर अनिसी पुंजलगा वारी सानबगी मोम दा दुम तौबिरो बाबा असी बाबा की बड़ा संग दो अदु हौजी का हांग बलिब्रावा बारा संगा आओ हबी ती आबत लैथरे ने कोरोना ने ना कई ने ना मचलो ओ ना चना घरे ने रात्रि ते बाबा नाम मुक्सो लाए दो बाबा ने लाओ हाय निमित्तु नसी ने नसी लाओ हाय लाए दो अमुस नसी सु लेथरे करम कांद लेइदुरी नो आबो बाबा लैथ्रगा बो से रामेश्वर आइना करी अमु हाइरु दोरी नो लोने सखरे आबा अदुना हुजी ते सोलोन चलगा थमे मीम ते थम याद्रे आबा हुजी बाबा की तो आइगोन द चिंगनबो माले बाबा आइदी हान सु बाबा असिद लेइबो मतम द बाबा बरा सोट प्रो होने भरा सोते नंग याररोय ने भरा सोत्र चु हुजी ती मी अतोपछि लैहनबे कोरोना की चही मतांग जी कोई सीबे यादे आबा नंग मार्क्स उपतन लाइ तौरिसे याररोय च ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕꯁꯤꯗ ꯄꯨꯁꯜꯂꯒ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯒꯠꯄꯤꯔꯒ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯑꯩ ꯑꯣꯖꯥ ꯔꯪꯒꯤꯂꯥꯜꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯣꯁꯦꯞꯁꯤ ꯏꯁꯩ ꯇꯥꯕꯒ ꯂꯤꯂꯥ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯃꯥꯒꯨꯝꯕ ꯇꯥꯕꯁꯤꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯦꯅ ꯈꯟꯕꯤ मादी कोई लीला ड्रामा सिदी क्या तादे सही न करे हेली ताबस अदुगा ओजा रंगिलालगिदी मासे ड्रामा ने खरे हेन ताई अदुबु मा ड्रामा ताबसे सो यामना मा सेक्शन न ताई अदु कईगिनो हरगा ड्रामा सि माना तारोगा कप खिनिएसे सिदा मा पखत पहाय तारे ड्रामा गी याम नुनुसी बगी कईगी अदु सेट ओइबा ड्रामा गुमसि तारादी कपकन भाई तारे अदन ड्रामा सि पामदी पामबा अदन मागिना ꯖꯔ ꯒ꯭ꯂꯥꯗꯝ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯃꯦꯗꯤꯌꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯄꯨꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛꯁꯤꯡꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯥꯒꯤꯗ ꯇꯧꯔꯒ ꯂꯩꯔꯝꯒꯗꯧꯕ ꯃꯥꯟꯕ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯞꯅꯤꯡꯉꯛꯄ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯥꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤꯅꯦꯅ ꯎꯕꯤꯗꯕ ꯐꯥꯒꯤ ꯄꯨꯕ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯕꯤꯕ ꯑꯗꯨꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯠꯒꯨꯝꯕꯗꯤ ꯊꯦꯡꯅꯕꯤꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯌꯥꯎꯕꯖꯥꯠꯅꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ मासे अखोगी युमदा आई मरुप जोसेफ लई अदगी आई इमानबा मनीसु लई यांग चिंगप अदा अखोइदि याम तोनस थेंगनरप पोना तमनिना यांग चिंगगा अंगांग जि मंग जि थेखरगा ममि ngong ओंखलप सिदि अदा अंगांग जि लुरे सिने अखोइना तोइना थेंगनरप पोना तमनिना अदा लुरे ना इसे आता इन पाखतना रि कपली कपली तवतो ओर नो लेरमेबा ꯑꯩꯕꯨꯔ ꯆꯠꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯣꯖꯥꯒꯤ ꯂꯥꯏꯐꯇꯗꯤ ꯁꯤꯒꯨꯝꯕ ꯊꯦꯡꯅꯕꯤꯕ कप अखोइना कप्पगा मीना नोकपगुम्बसे सिदी खंगदे हाइदी ऐसी कप्पदा मखोन थोकदेबा इबानी कितंग खेनै अहल लैतबा मतमदा इमा पावा लैतबा मतमसे मरुपना कप्पसिना मखोन यावे ऐगिना कप्पसे मखोल यावदे अदना ऐना कप्पदा मीना नोंगनी हैसे असि ऐना उद्री अदुगा सिनेमा लीला कैका तौबा कांदा ऐना कप्पा खोपा अदुगुम यावबदा मोय बाबोग नोंबगिदी ऐ अदुजु खंद्रे ऐगे सिचुएशन दुदा कनो लैबनिना लुप्पगा कैरेक्टर दुदा लैगिबनिना अदुगा ऐसे खोइनिसु कितंग खेनरिसे नुपा गी कनोसे सि खोइगी करि हातारे कंथी पोप नुमित सिनारा खंगदे नदना ऐना खरा
ꯑꯈꯥꯡ ꯀꯟꯕ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯌꯥꯎꯋꯦ ꯑꯗꯨ ꯃꯥꯅ ꯈꯔ ꯊꯣꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯤ ꯋꯦꯌꯔꯗ ꯄꯣꯖꯤꯇꯤꯚꯀ ꯅꯦꯒꯦꯇꯤꯚꯀꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗꯁꯨ ꯑꯐꯕ ꯃꯑꯣꯡ ꯈꯟꯕ ꯐꯠꯇꯕ ꯈꯟꯕ ꯁꯤ ꯏꯕꯥꯅꯤꯁꯦ ꯑꯁꯨꯃꯥꯏꯅ ꯄꯨꯜꯂꯀꯥꯟꯗ ꯑꯗꯨꯒꯤ ꯁꯛꯁꯦꯁ ꯌꯥꯝ ꯂꯩꯌꯦ ꯃꯔꯝꯗꯤ ꯑꯩꯅ ꯒꯨꯗ ꯁꯦꯟꯁꯇ ꯈꯜꯂꯒ ꯑꯩꯁꯦ ꯌꯥꯝ ꯆꯠꯀꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯕꯦꯗ ꯁꯦꯟꯁꯁꯤ ꯈꯔ ꯈꯟꯒꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯒꯨꯗ ꯁꯦꯟꯁꯁꯤꯅ ꯆꯣꯞꯄ ꯌꯥꯕ ꯇꯟꯖꯥ ꯂꯥꯛꯄꯗꯨ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯃꯥꯒꯤ ꯕꯦꯗ ꯁꯦꯟꯁꯇ ꯆꯠꯈꯤꯕ ꯌꯥꯕꯗꯨꯅ ꯑꯩꯒꯤ ꯒꯨꯗ ꯁꯦꯟꯁꯇꯨꯅ ꯁꯨꯃꯥꯏꯅ ꯂꯩꯊꯣꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝꯅ ꯊꯥꯒꯠꯄ ꯌꯥꯕ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯀꯨꯆꯨꯁꯨ ꯑꯩꯅ ꯃꯨꯕ ꯃꯥꯅ ꯉꯧꯕ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯒꯗꯕ ꯋꯥꯔꯤꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯃꯔꯛ ꯊꯠꯅ ꯑꯩ ꯕ꯭ꯔꯦꯛ ꯑꯝꯇꯪ ꯂꯧꯖꯒꯦ ꯍꯧꯖꯤꯛ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯑꯝꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ Creams, makal kayagi cake, pastries, slices. Amadi hot beverages phangbaga loinana thongdo wathok singidamakta apamba cake customize tawbagi khudongchaba su pisari. Khudongchaba si lawinabagi damakta ngasimak lengsing birau ekhoigi address Uribok ta Khilambam Lekai, mobile number 70023433763. Food Wi-Fi dagi order tawbiba su yagani. ꯂꯝꯗꯝꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯀꯪꯂꯥ ꯋꯥꯇꯔꯒꯤ 20 ꯂꯤꯇꯔ ꯖꯥꯔ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 10ꯗ ꯐꯪꯍꯟꯖꯔꯒꯅꯤ ꯂꯣꯏꯅꯅ ꯍꯥꯐ ꯂꯤꯇꯔ ꯕꯣꯇꯜ 15ꯅ ꯁꯥꯕ ꯄꯦꯛꯇ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 65ꯗ ꯐꯪꯍꯟꯖꯔꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯦꯛꯇꯔꯤꯗ ꯂꯥꯛꯇꯨꯅ ꯂꯧꯕꯤꯗꯕ ꯌꯥꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯀꯪꯂꯥ ꯋꯥꯇꯔ ꯃꯥꯏꯕ ꯈꯨꯜ ꯃꯃꯥꯡ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯏꯁ 795002 ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 8257888737 Now, enjoy 20% extra on Kangla Popcorn, Kangla Milky Balls and Kangla Rings. Khanghanjaba, Lamjingba Finance tagi loan lobi khiba loni singna thidoktana leiriba due EMI sing athuba matamda thidokpinaba khanghanjari. Matam chan EMI sing asi thidokpiduna miyam gi thogal matolomna tawna honajabada mateng pangbiu. Khanghanjariba Lamjingba Finance, Nagamapal Rims Road, Imphal amadi Uripok Branch, Imphal. ब्रेक मतुंगदा मयाम बमुखाना तरामना उक्चरी ओजा मखा तावदंग लाक्चनिंगिसी आई ओजा जोसेप्तंग लाक्सगे ngसाइगी गेम सिगी मखा चथजरक पोइन हाइजब तारे ओजा रंगिलाल की लुहोंगखिबगी नुमित लुहोंगबगी तारीख मसी खंबिरगदम थाबि मागी लुहोंगखिबसी मार्च दनी तांग मक्ति आई कावरे अदुमा तांग दुमाना हाइरानी तांग दु हाइबियोला 5 अदुगा करम चही दो ओइगदो 1995 अदुगा सेम क्वेश्चन से आई ओजा जोसेफ की लुहोंगखिबगी नुमित अमु हंगजगे मागी सो अइन अदमाना माना ngona hangpat mana ta do ri toisi मार्च ती दुम समना दिनी लुहोंगबगी सो अमु माना मार्च ने आइगिना मार्च की 20 को 4 होइबा करम चही दो ओइगदो 2003 याम नुंगाइजे कोइनी याम खेनदे कोइनी ची युम पानबदा चही 10 खतनी खेनबा याम सांग खेनबा नते चही 10 खतन खेनबा ने तापुरी याम नुंगाइजे अदुगा मखा ताबदा आई ओजा रंगिलाल दम लाक्चगे ओजा जो सेप के क्वाइटी पामजबा मचू से करी मचू आजु ब्लैक ब्लैक ने ओजा अदुगा ओजा रंगिलाल दी ने करी मचू मा क्वाइ पामजबा से कोइ सेंटर फ्रेश मचू स्काई ब्लू मचू से मा याम पामजे अदो ओजाना हजिकी पामबा मचू अनि से खेनरमी से मसी गोतांग दरी करी करी हाबिनी ओजा हां पामबा मचू खेनर ai ngasa thamjagi do mamangda koini je amana negative ne ama positive ne haise adumaina chatpana ne aduga wakhan keika stage ka harkan da di amana ama khanba amachu amana ama khanluba adugumadi tawdi aduna nongning ba thodok yam leida stage kidi अदुगा मखा तावदंग लाक्चनिंगी सिना मसिना अखोई गेम सी अरोइबा क्वेश्चन ओइगदोइनी क्वेश्चन सिदा लाइसी अखोई ओजा जोसेफ त लाक्चगे ओजा रंगिलाल की मतांगदा ओजा रंगिलाल ना अखोई ख्वाइदगी हेन मियोइबदा पामदबा कैरेक्टर हाइब तारे मसी करी ओइरमगनी न खनबी मागी द खनबा मीगी दे खनबी दबा लौबगी द खनबा पीबगी दी क्या खनदबा सिगुम कैरेक्टर से असि माना क्या पामती अदुगा ओजा जोसेफ की ख्वाइदगी पामदबा मियोइबदा ख्वाइदगी पामदबा कैरेक्टर ओजा जोसेफ न खनजर तेन हाइगी को पुक्सेन सेंगदबा
ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯔꯤꯕ ꯔꯥꯎꯟꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒ ꯃꯈꯥ ꯇꯥꯕ ꯔꯥꯎꯟꯗ ꯑꯩ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯀꯅꯥꯅ ꯀꯅꯥ ꯍꯥꯏꯕ ꯔꯥꯎꯟ ꯑꯃꯈꯛ ꯂꯧꯈꯠꯆꯒꯦ ꯀꯅꯥꯅ ꯀꯅꯥꯁꯤꯗ ꯑꯩꯅ ꯍꯪꯖꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟꯁꯤ ꯀꯩꯅꯣꯅꯤ ꯑꯃꯨꯛꯇꯗ ꯍꯪꯉꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯅꯤꯅ ꯑꯃꯨꯛꯇꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯕꯤꯌꯨ ꯑꯟꯁꯔꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤ ꯑꯣꯖꯥ ꯑꯣꯏꯒꯗꯣꯏꯔꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ나 ꯀꯅꯥꯅ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕ ꯑꯩ ꯀꯣꯏꯁꯟ ꯍꯪꯖꯒꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯆꯨꯝꯕꯇ ꯉꯥꯡꯕꯁꯤ ꯀꯅꯥꯅꯣ ꯃꯥꯅꯤ ꯑꯅꯤꯃꯛꯁꯤ ꯑꯃꯅ ꯑꯃ ꯊꯥꯖꯅꯕ ꯌꯥꯝ ꯊꯥꯖꯅꯕꯅꯤꯅ ꯑꯆꯨꯝꯕ ꯉꯥꯡꯉꯦꯅ ꯑꯗꯨꯝ ꯊꯥꯖꯅꯔꯦ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯒꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯔꯥꯎꯗꯨꯅꯇ ꯂꯩꯕꯁꯤ ꯀꯅꯥꯅꯣ ꯃꯊꯪꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯥꯎꯗꯨꯅꯇ ꯂꯩꯕꯁꯤ ꯀꯅꯥꯅꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇꯗꯤ ꯑꯩꯈꯣꯏꯅꯃꯛꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇꯗꯤ ꯆꯥꯎꯒꯟꯗꯦ ꯑꯗꯣ ꯑꯣꯖꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯈꯔ ꯍꯦꯟꯅ ꯁꯥꯎꯒꯟꯕꯁꯤ ꯑꯩꯅꯤ ꯃꯉꯣꯟꯗꯒ ꯍꯦꯛ ꯁꯥꯎꯕꯤꯔꯤꯁꯦ ꯑꯩꯅ ꯑꯌꯥꯝꯕ ꯁꯥꯎꯋꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯟꯅ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯍꯥꯟꯅ ꯑꯩꯁꯦ ꯈꯔ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯒꯜꯂꯦ ꯃꯉꯣꯟꯗ ꯑꯗꯣ ꯑꯁꯣꯏꯕ ꯌꯥꯝ ꯇꯧꯕꯒꯤꯅꯤ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕ ꯀꯥꯕꯗ ꯀꯤꯕꯁꯤ ꯀꯅꯥꯅ ꯑꯣꯏꯅꯤ ꯑꯁꯤ ꯆꯨꯝꯒꯅꯤ ꯃꯤ ꯌꯥꯝꯅ ꯐꯨꯅꯒꯟꯕꯁꯤꯅ ꯀꯅꯥꯅ ꯃꯤꯗꯤ ꯑꯩꯈꯣꯏꯅꯤꯃꯛꯁꯤ ꯃꯤꯗꯤ ꯐꯨꯅꯒꯟꯗꯦ ꯑꯗꯨꯕꯨ ꯃꯤ ꯐꯨꯗꯧꯕ ꯃꯥꯅ ꯁꯥꯎꯕꯗꯤ ꯃꯥꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗꯕꯨꯗꯤ ꯇꯥꯛꯄꯤꯈ꯭ꯔꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯐꯤꯜꯝ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯀꯞꯀꯟꯕꯁꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯝ ꯀꯞꯄꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯍꯧꯕ ꯂꯥꯏꯐ ꯑꯣꯏꯕꯅꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯐꯤꯜꯝ ꯌꯦꯡꯕ ꯃꯇꯝꯗ ꯀꯞꯄꯤꯕꯒꯤ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯃꯇꯥꯡ ꯆꯥꯗꯅ ꯌꯥꯝ ꯅꯣꯛꯀꯟꯕꯁꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯃꯛ ꯌꯥꯎꯗꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯅꯣꯛꯄꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯄ꯭ꯂꯥꯟꯗꯤ ꯌꯥꯝ ꯁꯦꯝꯒꯟꯕ ꯑꯗꯨꯒ ꯍꯦꯛꯇ ꯀꯦꯟꯁꯦꯜ ꯇꯧꯒꯟꯕꯁꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯁꯣꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯒꯟꯕꯁꯤ ꯀꯅꯥꯅꯣ ꯑꯣꯏꯗꯕ ꯈꯔ ꯉꯥꯡꯒꯟꯕꯁꯦ ꯑꯩ ꯑꯣꯏꯇꯥꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯔꯤꯕ ꯔꯥꯎꯟꯁꯤꯒꯤ ꯀꯣꯏꯁꯟꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯛꯅ ꯅꯣꯛꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯕ ꯊꯧꯔꯝ ꯍꯥꯏꯖꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯅꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯤꯡ ꯌꯦꯡꯖꯅꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯣꯖꯥꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥꯒꯤ ꯃꯈꯣꯟ ꯁꯥꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯈꯣꯜ ꯁꯥꯕ ꯈꯣꯜꯂꯩ ꯈꯣꯟꯗꯥ ꯁꯥꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯣꯖꯥꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛꯇꯪ ꯂꯧꯈꯠꯄꯤꯔꯒ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯩꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯧꯕ ꯑꯗꯨꯒ ꯂꯣꯟ ꯑꯅꯤ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒ ꯃꯨꯁꯂꯤꯝꯅꯦ ꯑꯗꯨꯒ ꯇ꯭ꯔꯥꯏꯕꯦꯜꯅꯦ ꯑꯍꯨꯝ ꯍꯥꯎꯁꯤ ꯂꯥꯎꯕꯒꯤ ꯃꯆꯥ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯍꯥꯎꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯎꯁꯤ ꯂꯥꯎꯒꯦ ꯍꯥꯏꯗꯅꯕꯨ ꯂꯥꯏ ꯂꯥꯠꯄꯒꯤ ꯋꯥꯅꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯐꯥꯒꯤ ꯇꯧꯅꯩ ꯍꯥꯎꯁꯤꯁꯤ ꯂꯥꯏꯒꯤ ꯄꯨꯖꯥ ꯀꯩꯀꯥ ꯃꯇꯝꯗꯒꯤ ꯍꯦꯟꯇꯣꯛꯑꯗꯅ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯑꯇꯥꯡꯕꯁꯤ ꯂꯩꯔꯒ ꯑꯗꯨꯒ ꯍꯥꯎꯁꯤ ꯇꯧꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯥꯎꯁꯤ ꯂꯥꯎꯕ ꯃꯇꯝꯗ ꯁꯨꯝꯅ ꯂꯥꯎꯋꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯈꯠꯆꯔꯤꯕ ꯃꯔꯨꯁꯤ ꯑꯣꯟꯂꯤ ꯁꯤꯡꯒꯜ ꯅꯝꯕꯔ ꯑꯣꯟꯂꯤ ꯁꯤꯡꯒꯜ ꯅꯝꯕꯔ ꯑꯣꯟꯂꯤ ꯁꯤꯡꯒꯜ ꯅꯝꯕꯔ ꯅꯣ ꯑꯣꯟꯂꯤ ꯁꯤꯡꯒꯜ ꯅꯝꯕꯔ 2 ꯁꯨꯃꯥꯏꯅ ꯂꯥꯎꯋꯦ ꯍꯥꯏꯔꯤꯕ ꯍꯥꯎꯁꯤꯁꯤ ꯃꯨꯁꯂꯤꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯥꯎꯔꯝ ꯇꯥꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯎꯔꯝꯒꯗꯒꯦ ꯑꯌꯥꯅ ꯍꯧꯖꯤꯛ ꯂꯧꯈꯠꯆꯔꯤꯕ ꯃꯔꯨꯁꯤ ꯀꯅꯥꯝꯇ ꯈꯪꯕ ꯅꯠꯇꯦ ꯑꯂꯥ ꯃꯥꯇ꯭ꯔ ꯈꯪꯉꯤꯝ ꯀꯔꯤ ꯄꯥꯈ꯭ꯔꯕ ꯏꯄꯥꯝꯗ ꯉꯥꯅꯨ ꯃꯤꯔꯣꯏꯗꯅ ꯂꯩ ꯇꯨꯒꯤ ꯃꯅꯤꯡꯗ ꯑꯦꯔꯨꯝ ꯑꯃꯁꯨ ꯂꯩ 2020 ꯉꯁꯥꯏꯒꯤ ꯉꯥꯅꯨꯒꯤ ꯀꯩꯅꯣꯗꯨꯅ 2 ꯑꯣꯏꯍꯜꯂꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯝꯗꯨꯅ 0 ꯑꯣꯏꯍꯜꯂꯤꯅꯤ ꯍꯥꯏꯔꯤꯕ ꯍꯥꯎꯁꯤꯁꯤ ꯀꯕꯨꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯥꯎꯔꯝ ꯇꯥꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯎꯔꯝꯒꯗꯒꯦ ꯑꯇꯥꯎ ꯑꯔꯨꯌꯦꯜ ꯊꯥꯕ ꯃꯌꯦꯛ ꯀꯊꯨ ꯍꯥꯏ 6666 ꯑꯇꯥꯎ ꯑꯔꯨꯌꯦꯜ ꯊꯥꯕ ꯃꯌꯦꯛ ꯀꯊꯨ ꯍꯥꯏ 6666 any complaint complaint nai thai tho gwang lao tho complaint nai thai tho gwang lao tho complaint lerbadi lengsin biro mitei masa su jaw ramba jai mitei masa gi su law bi ge truk humpu gu truk thank you ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯣꯖꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯒꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯥꯟꯕꯤ ꯁꯥꯕꯒ ꯑꯗꯨꯒ ꯑꯍꯜ ꯁꯥꯕꯒꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤ ꯑꯗꯨ ꯉꯁꯥꯏ ꯑꯍꯜꯒꯤ ꯃꯈꯣꯟꯗꯤ ꯇꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯥꯟꯕꯤꯒꯤ ꯃꯈꯣꯜꯁꯤꯗ ꯑꯃꯨꯛ ꯄꯔꯐꯣꯔꯃꯦꯟꯁ ꯃꯆꯥ ꯑꯃꯇꯪ ꯑꯗꯨꯗꯤ ꯀꯩꯅꯣꯒꯤ ꯇꯧ ꯇꯥꯔꯦ ꯚꯤꯝ ꯁꯥꯔꯛ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯈꯤꯕ ꯑꯣꯖꯥꯁꯨ ꯑꯗꯨꯝ ꯌꯥꯎꯁꯟꯕꯤꯔꯒ ꯄꯨꯟꯅ ꯇꯧꯕꯤꯔꯁꯨ ꯌꯥꯏ ꯑꯗꯨꯝꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ
Kari gino nang na homo to gya si bo. ไอ้ทีเนี้ยโฮโมเซไอ้ตัวนี้ Kari นูป้าทองในหิงบัตมันนี่ Kari gino. นี่มันนิ่งตัวเนี่ย Hey, tu mile hey kari homo to ni kan hujiti akoi gine platform se yam lei da ba. Kha ba lu hong ba adagi asi lu hong ba chat pagi ke ba adagi studio lei ba mayam se TOMTV ISTV Impact TV สิเลยดีว่าไม่ยามเสียสิกิชูเมคอัพตัวบางทีเล่าดีป่ะ โหยบัวตัวเอาค่อยกับแต่พงหน่วยเฉพาะในข้างเงินตนาตัวผมมีสิวแล้วก็เดี๋ยวค่อยสิวแล้วก็ดาวยาดีกันให้น่าไปยาวรีปนี่ตัวไหนดีโฮโมตัวนี้ การกินว่ามีเนี่ยดูบ่ค่อยเสียหิงมันทำนั่นเสียนุป้าทงในหิงบางทีว่าอะไรบ้างนะให้เสียนุป้ามันอ่ะมีนุป้ามันนุป้ามันเล่นลักน้ำบางทีโดลักนั่นแต่นะปะโชว์ให้ดูกี่แต่มันตัวโฮโมตัวเอฟโรเจอีได้ไรบ่ปนนี่มี ขมายต้องดูป่ะค่อยนั่นเนี่ยลีลาดรามาดาคัลละเท่าสาริสิงเจสิกิคนเจลจะค่อยนั่นมาตัวแต่มันทำมันสุ่มงางบะเดี๋ยวค่อยจะสุ่มกันละกระดมนี่มีลีลาดรามากินไดโลกสิ่งเช่นคนน่ะอักขระทุกสิ่งที่สุ่มงางบะอันเดียวตุ้มกันละก็ได้ป่ะอันเดียวขมายตั้มด้วยป่ะเจไอ้ฮันตอร์กเช่เจไอ้ดิเนี่ยบีทีเกนเดจิสาร์กโอ้บีทีเกนเดจิดรามาโดเดี๋ยวไอ้ทีเกนเดจิสาร์กเรียกเส้นต้องเสียให้หรอเรียกเส้นต้องเสียตัวร้อนนี่สาเหตุเกี่ยแล้วก็จะกระตุ้นทีเกนเดจิใครโน่นั่นนี่ดูว่าทีเกนเดจิน่าเล่นกันเนี่ยเคเลนเดจิพิจารณาทีเกนเดจิพาไปหลักไปมาตั้งดูนั่นหรอมานี่อย่ามาเล่นฉันมาฆ่าตาโออังกฤษसरकार की हुकुम สาเหตุเกี่ยแล้วก็จะกระตุ้นทีเกนเดจินะที่โอเนี่ยที่เกณฑ์จะหักสังสารพัดเนี่ยอากีบกิสรอมตาฮับปั๊มเดรโอหินจ้าเบามิลาวบ้าโอ้ยบ้าวยับจีนมาเลยก็มันจับปากกาถอดเลยนะดูบ่มานบราซิบมาเลยเขามาที่นั่นมาจ้านี่เจ้เนี่ยมุตารไอ้มุตารเกี่ยวกับไอ้ดิเนี่ยใครเห็นกันบะมหาบารกิดรามาปริญญากิเนี่ยบิมสารกบิมสารกอิมานั่งบิมสารที่ไรเจ้อับจักอีนมานี่มีบิมให้เจ้นั่งนี่ผิวมันสินี่มาคนครับปูบุตรเนี่ยยามเจ้าก็มีมาเพราะนี่เอาคุยสาบานสิหรอน้อยผีกันตัวนี้น้อยผีกันสารเกี่ยวกับเฮ้ยก็เรากินอะไรแล้วจ้าหมดกันแล้วจ้านี่อยู่กันแล้วจงโทษเลยก็จะใส่ตัวบิมนะตัวบิมเนี่ยช่วยนะบอกคุณเล่าตัวไอ้นู่นมาเลยนะคันเลียบอ่ะมาเลยต่อเฮ้ยก็เรากินอะไรแล้วจ้าหมดกันแล้วจ้านี่อยู่กันแล้วจงโทษเรางั้นสิเนี่ยบิมไม่นั่นเนี่ยนักควางตัวตัวเนี่ยลีรุ่งเตะถุเดพัดเอานะปีกลำถุเดไอ้ที่ยำปูนะก็โป๊กเราหายก็ต้องมาเลยทุกยำไล่เนี่ยปีกลำถุเดเหมือนบิมไม่ใช่ดูนี่มานี่ปีกยำไล่ถุเดดูบิมมวยประตูนี่นี่อย่างตรงไงเจ้าว่าคุยกี่เขาสิสิคุยกี่งั้นสิจะฮีโร่แล้วก็ยังได้กี่ดีอันนู้นจะฮีเขาก็ต้องรู้แบบนี้ว่าจะนี่กี่ยำจิลเลบมาทำแก่ไก่ทุบปีตัวนั้นคุยกี่สตูดิโอเล่นบีรักปะให้เนี่ยเลยแต่ถ้าก็จะดีคุยกี่งั้นสิทอร์มาสิบุสปอนเซอร์ตัวบีรักปะคุยกี่ครีมส์ KREAMS ครีมส์อุริปกตะเคียนลำบากเลยก็อินฟาลเวสไฮริบัสได้คุยกี่เพสทรีเค้กอะดูก็คัสตอมไมซ์ตัวไปอาบะตรงอันบัจจานท่านว่าพอลมสิงเกียฟังละบะอะดูกุมละบะมาฟังมันครั้งนี้ครีมส์ปุ๊สูไฮริบัทอร์มาสิคุยเดสปอนเซอร์ตัวบีรักปะกี่ให้เนี่ยเลยแต่ถ้าก็โฟนลุกจะดีว่าจานี่นะจิลเลบมาทำแก่ไก่ทุบปีตัวนั้นคุยสตูดิโอเล่นบีรักปะเลยนะงั้นสิทอร์มาสิอุโมงค์พาหันบีบะงั้นสิดามักตาคุยนะอาจารย์บอกคุดอลมาอมตันว่าจานี่เนี่ยคุยสินะจ๊ะดูกันเลยสินเจอร์ปุ๊บสิตัวจ้าคุยกี่งานคุยคุยนะทอร์มสิตัวจ้ามาทำตัวที่ไอ้น่ะไม่ยามตะกี้ใครเนี่ยนับยาทั้งสิ้นนี่จะเป็นดูบุงั้นสิกี่คุยกี่ทอร์มสิกี่มามิงนกนะใครเนี่ยสิหายไปสิคุยกี่มามังดาคุยกี่นกฟดีซีรีส์ได้จะบุตรเลยนกใครเนี่ยสิหายกันนกปกี้มาตั้งกันมายาวขึ้นไปตัวว่าจะอันนี้นะอามุนตัวเนี่ยตัววิรมแล้วก็เดียมตรงไหนเจอกันดิปุลป์วันน่ะปุลป์ตัววิรมสิเป็นใครเด้หายเลยมายามปุ่นน่ะบ้างงั้นสิกี่ดังก็แต่ดีNOKNA KAINARASI มาสิเนี่ยงั้นสิเกี่ยวกับNOKNA KAINARASIทอร์มสิมาตั้งได้คุยได้คอมเมนต์ช่วยดำมาคิดพี่เรางั้นสิกี่ดำมาตัดดีมีอย่างตาบิโอคุยคิดวิกตะกี้การนั่นเอาไว้ทันนี้จะรีบพินาบิเรสิ